ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯤꯎꯂꯝ ꯏꯔꯦꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐꯔꯦꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯛꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯋꯥꯏ ꯑꯅꯤꯒꯤ ꯄꯥꯎꯗꯝ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯍꯥꯏꯔꯤꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯗꯨꯒ ꯊꯥꯕꯨꯡ ꯑꯍꯨꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯔꯥꯏꯇꯔꯁꯤꯡꯅ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯆꯞꯁꯤ ꯕꯦꯔꯥ ꯈꯔ ꯅꯥꯏꯕꯗꯒꯤ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯖꯔꯤ꯫ ꯃꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯣꯏꯗꯅ ꯊꯥꯕꯨꯡ ꯑꯍꯨꯝ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯑꯁꯤꯒ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯂꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯟꯙ꯭ꯌꯥ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯨꯡ ꯃꯆꯥ ꯌꯥꯏꯕꯤꯔꯦꯟꯕꯨ ꯃꯌꯨꯝꯗ ꯃꯇꯧ ꯀꯔꯝꯅ ꯃꯊꯟꯇ ꯂꯩꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜꯗꯨ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯃꯥꯁꯨ ꯅꯧꯅ ꯀꯥꯏꯅꯈꯤꯕ ꯑꯣꯏꯕꯅ ꯉꯁꯤ ꯐꯥꯎꯕ ꯇꯣꯝꯕꯨꯡꯅ ꯂꯩꯀꯥꯏ ꯋꯥꯡꯃ ꯐꯥꯎ ꯂꯥꯜꯍꯟꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯛꯂꯤ꯫ ꯌꯥꯏꯕꯤꯔꯦꯟ ꯄꯥꯈꯪ ꯐꯥꯔꯛꯂꯐꯥꯎ ꯅꯣꯡꯃꯇ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯪꯂꯨꯗꯦ꯫ ꯃꯔꯝꯗꯤ ꯃꯃꯥꯒꯤ ꯃꯔꯝ ꯍꯪꯗꯅꯤꯡꯉꯥꯏꯅꯤ ꯉꯁꯤ ꯇꯣꯝꯕꯨꯡꯅ ꯍꯤꯡꯕ ꯁꯤꯕ ꯈꯪꯗꯃꯈꯩ ꯌꯥꯏꯕꯤꯔꯦꯟꯕꯨ ꯃꯅꯤꯡ ꯊꯨꯡꯑꯣꯟꯗꯨꯅꯇ ꯊꯝꯂꯤꯕꯁꯦ꯫ ꯃꯄꯥ ꯇꯣꯝꯕꯨꯡꯕꯨ ꯍꯜꯂꯛꯃꯟꯗꯦ ꯈꯟꯗꯨꯅ ꯌꯥꯏꯕꯤꯔꯦꯟ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯄꯨꯗꯣꯜꯗꯨ ꯄꯥꯏ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯟꯖꯨꯅꯔꯕ ꯃꯃꯥ ꯊꯥꯔꯣꯅ ꯍꯥꯟꯅ ꯏꯜꯂꯝꯕ ꯐꯤꯗꯨ ꯄꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯏ꯫ ꯁꯨꯝꯅ ꯋꯥꯏ ꯋꯥꯏ ꯆꯥꯔꯕ ꯎꯈꯣꯡꯇꯦꯟꯗꯨꯗ ꯉꯥꯊꯖꯩ ꯑꯗꯨꯒ ꯇꯞꯅ ꯐꯝꯊꯔꯒ ꯁꯣꯔꯗꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯊꯖꯩ꯫ ꯑꯃꯨꯛꯁꯨ ꯃꯉꯛꯇꯨ ꯅꯣꯟꯊꯔꯒ ꯃꯄꯥ ꯇꯣꯝꯕꯨꯡꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯏ꯫ ꯌꯥꯏꯕꯤꯔꯦꯟ ꯃꯄꯥ ꯇꯣꯝꯕꯨꯡꯅ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯋꯥꯈꯜꯗꯁꯨ ꯅꯤꯡꯉꯝꯗꯕ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯄꯥꯕ ꯅꯆꯥ ꯏꯊꯟꯇ ꯆꯥꯎꯔꯕ ꯌꯨꯝꯁꯤꯗ ꯊꯝꯂꯝꯂꯒ ꯆꯠꯂꯕꯣ? ꯄꯥꯕꯅꯗꯤ ꯑꯁꯨꯝꯅ ꯇꯧꯔꯣꯏ꯫ ꯑꯩꯕꯨ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯉꯁꯤꯐꯥꯎ ꯃꯆꯥ ꯑꯩꯅ ꯄꯥꯈꯪ ꯁꯥꯔꯩ ꯐꯥꯔꯐꯥꯎ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯜꯍꯟꯗꯦ꯫ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯃꯃꯥ ꯊꯥꯔꯣꯕꯨ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯌꯥꯏꯕꯤꯔꯦꯟ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯃꯥ ꯊꯥꯔꯣꯒꯤ ꯐꯣꯇꯣꯕꯨ ꯌꯦꯡꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯕꯨꯛꯅꯤꯡꯗꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ ꯌꯥꯏꯕꯤꯔꯦꯟ꯫ ꯃꯄꯤ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯩ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯑꯇꯤꯌꯥꯊꯛꯇ ꯅꯣꯡꯈꯠꯂꯒ ꯊꯣꯛꯂꯤꯕ ꯊꯥꯖꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯃꯥ ꯊꯥꯔꯣꯕꯨ ꯅꯤꯡꯁꯤꯡ ꯃꯆꯤꯟꯗꯨ ꯃꯈꯣꯟ ꯊꯣꯛꯅ ꯍꯥꯏꯖꯩ꯫ ꯉꯁꯤ ꯑꯩꯅ ꯋꯥꯅ ꯆꯥꯛꯂꯤꯕ ꯈꯥꯡꯂꯤꯕ ꯑꯋꯥ ꯃꯩꯆꯥꯛ ꯀꯌꯥꯁꯦ ꯏꯃꯥ ꯅꯪ ꯂꯩꯔꯝꯂꯗꯤ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯅ ꯊꯦꯝꯕꯤꯔꯝꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅ ꯌꯥꯏꯕꯤꯔꯦꯟ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯊꯦꯜꯗꯨꯗ ꯉꯥꯊꯔꯒ ꯇꯞꯅ ꯇꯞꯅ ꯎꯏꯊꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯇ ꯂꯥꯏꯔ ꯈꯟꯗꯨꯅ ꯌꯨꯝ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯨ ꯊꯝꯂꯝꯂꯒ ꯉꯁꯥꯏ ꯑꯌꯨꯛꯇꯩꯅ ꯇꯥꯝꯂꯕ ꯆꯤꯡꯌꯥꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯨ ꯍꯧꯖꯤꯛꯇꯗ ꯆꯥꯎꯈ꯭ꯔꯕ ꯎꯖꯥꯎꯗꯨ ꯃꯈꯣꯏ ꯅꯤꯄꯥ ꯑꯍꯨꯝ ꯃꯔꯤ ꯆꯪꯗꯨꯅ ꯁꯨꯛꯂꯕ ꯆꯤꯡꯌꯥꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯈ꯭ꯔꯕ ꯃꯍꯥꯖꯣꯟꯒꯤ ꯁꯟ ꯒꯥꯔꯤꯗꯨꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯞꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯕꯛꯇꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯖꯣꯟꯗꯒꯤ ꯄꯩꯁꯥꯁꯤꯡꯗꯨ ꯂꯧꯔꯛꯂꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯛꯂꯤ꯫ ꯋꯥꯕꯅꯁꯨ ꯇꯞꯇꯥꯏ ꯂꯣꯏꯔꯕꯅꯤ ꯄꯥꯔꯇꯤꯁꯤꯡꯗꯣ꯫ ꯃꯔꯛꯁꯤꯗꯁꯨ ꯇꯣꯝꯕꯨꯡ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯩꯁꯤꯡꯗꯤ ꯂꯣꯏꯅ ꯆꯪꯅꯍꯧꯔꯕꯅꯤ ꯃꯌꯨꯝꯗ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯍꯥꯏꯕꯕꯨ ꯇꯣꯝꯕꯨꯡ ꯑꯃꯗꯤ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯇꯣꯃꯥꯟ ꯀꯧꯕ ꯑꯍꯜ ꯑꯃꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯨꯡ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯋꯥꯈꯜꯗ ꯆꯔꯥꯡꯅꯕ ꯐꯥꯎꯔꯛꯏ꯫ ꯇꯣꯃꯥꯟ ꯇꯣꯝꯕꯨꯡꯒꯤ ꯃꯁꯥꯗ ꯄꯥꯈꯠꯅ ꯎꯕ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯇꯣꯝꯕꯨꯡ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥꯗꯣ ꯄꯥꯈꯠꯅ ꯎꯏ꯫ ꯇꯣꯝꯕꯨꯡ ꯇꯣꯃꯥꯟꯗ ꯌꯦꯡꯂꯒ ꯃꯥꯃꯥ ꯀꯔꯝꯅ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯒꯅꯤ? ꯍꯧꯖꯤꯛ ꯏꯆꯥ ꯌꯥꯏꯕꯤꯔꯦꯟꯗꯣ ꯃꯊꯟꯇ ꯀꯔꯝꯅ ꯌꯨꯝꯗꯨꯗ ꯂꯩꯔꯝꯒꯅꯤ? ꯀꯤꯕꯅꯁꯨ ꯂꯣꯏꯔꯝꯃꯅꯤ꯫ ꯇꯣꯃꯥꯟ ꯇꯣꯝꯕꯨꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯍꯣꯏ ꯇꯧꯕꯕꯨꯗꯤ ꯉꯁꯤꯁꯦ ꯈꯔꯗꯤ ꯊꯦꯡꯈ꯭ꯔꯦ꯫ ꯃꯃꯥꯗꯨꯅꯒ ꯍꯦꯛ ꯂꯩꯖꯔꯝꯂꯗꯤ ꯏꯁꯨꯗꯣ ꯍꯔꯥꯎ ꯃꯤꯅꯣꯛ
ꯇꯝꯅ ꯂꯩꯖꯒꯗꯕꯅꯤ ꯇꯧꯕꯕꯨꯗꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯃꯃꯥ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯕꯅꯤ ꯃꯤꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕꯗꯨꯒꯤ ꯂꯥꯡꯗ ꯊꯣꯛꯈꯤꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯇꯣꯃꯥꯅ ꯇꯣꯝꯕꯪꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯤ ꯁꯣꯝꯔꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯉꯁꯥꯏ ꯃꯈꯩ ꯎꯏꯗꯨꯅ ꯂꯩꯔꯤꯕ ꯖꯦꯕꯤꯔꯦꯜ ꯈꯪꯍꯧꯗꯅ ꯃꯪꯂꯛꯏ ꯊꯋꯥꯏ ꯑꯅꯤꯒꯤ ꯄꯥꯎꯗꯝ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ